Ngasigi wari asi khungang masa amada leiba monoskopa generator operator amagini. Mahaki piklaba laikai adugi amatta ngairaba generator operator amani. Maramatuna mahaki laikai aduda harau kumai amadi luhong khongthongba singdasu manospuda kauraklami. Nongma ahing ama manos luhongba ama yaoruraba matungda mahaki thabaksing adu loina loislamlaga mayumda halaklami. Lambi aduda ikham khangaudana mahakna khungang aduda cheliba turel adugi mapanda ben yeibagi makol ama tarami. Makol adu tabaga mahak pungang ngaklami maramdi turel adugi mapanda adudadi mi amata taramde amadi turel adugi mapanda aduda ifut kaya amasu leirami. Ifut aduda mi amadi sasan kaya amasu puthakiduna sikhibasu yaurami. Manosna mahaki cycle gi mamayadu turel adugi mapanda leiduna asuk thengdraba hingasida fatkedraba lambi asi fauduna kanagi lohongmuno chatlibasi haiduna khallaga yengba chatlami. Manosna turel adugi mapanda aduda ukibadu mahak thasaba ngamlamde amati pungangaglami. Turel adugi mapanda aduda luhongbagi mi mayam ama pen party yauna chattuna leiramba thengnaki. Mi mayam adu yamna haraurami. Makoi pumnamak jagoi satuna chatlami. Adubu mi mayam adu ahingba mi amatta nalamde. Mi sing adu sikraba haibadi phut ngakta oirami. Mi mayam adugi hakchang sing adu saru ngakta urami amati makoi pumnamak koidaba matamdagi sikhibasu malami. Mi khara amagi masa adu pumlami amati khara amagi mamit yauramde. Mi mayam adugi maraktagi luhonggadoriba bor adugi masakatuna khwaidagi hena kiba helami. Manosna matupumna magadu yengduna leiringaida ikam kangudana turel adugi mapan adu puthaba hauраklami. Bor aduna lebliba mafam adu amukka hena puthaba hauраklami. Madu ubada manos kimankiduna kanna laurami. Mahakna laubagi khonjel adu tabada mi mayam adu manosto onsingduna munna yenglaklami. Turel adugi mapan adu ningkhaibana maram oibana bor adu turel aduda takhi amati turel adugi ireida lesinduna taukthaki. Mi mayam aduna bor adu kange haiduna khara sangsilubada turel adugi mapan adu amukka hena ningkhairaklambi amati manoski mamit mamangmaktada mi mayam adu turel aduda takhi. Asuk tamthiraba amati sathiraba thokdogasi manoski mamit mamangmaktada minute ani ahumuki manungda thokhiba ngakta oirami. Madu pumnamak adu uraba matungda manos yamna kirami. Mahakna maning leithokduna mafam adudagi chatke haiduna hek tawbaga manos mafam adudagi lengba fong ngamlamde. Mahakna hanjina honarabasu mahak mafam adudagi lengba ngamlamde. Matang aduda manosna mahaki maningda mi ama leptuna leibagum tawrami. Mahakna maning leithokduna yenglubada sari angangba setpa bhut nupi ama leptuna leiramba thengnaki. Bhut nupi aduna manosta Iyamba ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯏꯆꯥꯁꯨ ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ haiduna hairaklami. Wahai adu haina nupi adu yamna kanna kappa hauraklami. Amadi nupi adugi mamid adu yengna ngasang nganglaklami. Manos nupi adugi mamita yenglubada nupi aduna pungsum sumhatlami. Tapna mahak turel adu tamna chatlami. Mafam aduda nupi mayam amasu sari angangba setuna laglami amati manospu koisinduna kanna kappa hauraklami. Manos turel adu tamna kanna chenkiduna turel aduda chongthage haiduna hek tawbaga mahaki mayamba mafam aduda laglami amati mahaki mamaita utkumba pot ama chaisilami. Ut aduna monoski hakchang aduda hek thengbaga manos wakhal taraklami. Mahak kimankiduna kanna lauba huraklami. Mahakna wakhal taraklaba matungda nupi mayam adu mafam aduda leiba uramde. Nupi mayam adu mafam adudagi mangki. Manoski mayambana manospu yamna cheksinna mayumda pugduna laglami amati fabungda hiparlami. Mathangi namit nongalaba matungda manoski mabok mahaki manakta laktuna famlami amati wari ama liraklami. Mahakna chahi tarukmuk farakpa adwaida makoigi kon aduda cheliba turel adugi mapanda luhongba lakpa mi mayam ama turel mapan ningkhairakpadagi turel aduda taaduna sikhi. Mi mayam adu ayamba nupa ngakta oirami.
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨ ꯁꯝꯗꯨꯅ ꯂꯥꯛꯄ ꯃꯤ ꯑꯌꯥꯝꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕ ꯌꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨ ꯁꯝꯗꯨꯅ ꯆꯠꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯣꯖꯀꯤ ꯃꯌꯥꯝꯕꯅ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯃꯅꯣꯖꯅ ꯉꯁꯤ ꯍꯜꯂꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯔꯦꯜ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯃꯌꯥꯝꯕꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯖꯕꯨ ꯀꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯣꯖ ꯉꯁꯤ ꯐꯥꯎꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯎ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯗꯦ꯫ ꯑꯗꯣꯝꯅ ꯀꯔꯤ ꯈꯜꯂꯤ? ꯑꯗꯣꯝꯁꯨ ꯃꯅꯣꯖꯀꯨꯝꯅ ꯚꯨꯠꯀꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯛꯄ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫